ngasi numidangwairam gi pung 8:35 tabada Narendra Modi na mahaki ahumlak suba term gidamak Prime Minister oina Rashtrapati Bhawan da wasak louragani wasak laudringai mangoina na BJP na luchingba National Democratic Alliance NDA gi makok thongba luchingba kaya na Delhi gi Lok Kalyan Marg ta leiba Narendra Modi gi official residence da unakhi Source amagi matungina India Today gi reporta lakliba numit chamani gi action plan sing thabakta onthoknaba NDA gi mihut singda Narendra Modi na khanghan ki hari Maduga loinena panduna leiriba mari lenaba department singi thabak thoram sing yariba makhai athob matamda meeting changnaba su khangan ki luchingba singa unaba aduda Narendra Modi na lakliba chahi manga asigi road map amasu thorang tawduna leire haina phongdok pagaloina na kumjale singani ni futare fawbada India bo chawkhat palaibak ama ohannaba road map ki matung ina thabak haunaba wafum su phongdok ki Prime Minister oina wasak laudringai mangoina na mahakna rajghat chatuna Mahatma Gandhi ki maphamda ikai khumnaba utpagaloina na BJP ki luchingba Atal Bihari Vajpayee ki maphamda su ikai khumnaba utke ngasi wasak laubagi thoram ajuda India gi President Draupadi Murmu yauna Maldives ke President Mohammad Muizu Sri Lanka ki President amadi Bangladesh ki Prime Minister Sheikh Hasina na chingba miyoi kaya susaruk yagadauri Masigidamak haidi balaibak sing asige luchingba sing mangjauna na India da thungnaduna lairakibani opposition party ki maigai ki Congress ki President Mallikarjun Kharge yauna atai atopa luchingba kaya na saruk yagadauri mamang chahi da pangthokkiba G20 summit ta laukhat kiba section thorangumna wasak laugodoriba sig yenglaga Marol naiba security ki section tharang su laukhat khre paramilitary ki company manga amasung Delhi Armed Police yauna security personnel lisingani chamanga romna ngak sen gadori